मालेंगे अनिसुब लंजाव चथरिंगे चेरक्तनी नाकल अनिमकना हाइबदी एक्सिस्ट अमदी एलाइड अमन अमबु नमथाब ngamnaba अनौ अनौब लानगी कुचुखुलाई पुथोंनाबगिदमक एक्सपेरिमेंट कयामरुम पांथोंनारकपा मतांगनी हिटलर अमदी माकी नाजी कांगबुना पृथ्वीगी मसक मौं मतौ होंगमलंगदबा अमदी अखोई नखोईगी पुंसी महिंग से करम मखंगी पुंसी महिंग ओइहलंगनी हाइबा फावबा तंबा ngamdaba यामना साथीरबा मतंगी खोंजेनबु होंगहनबा ngamgadaba skeptics na faw debunk tawba ngamdraba eyewitness amadi evidence kayamrom leiraba the bell natraga die clock haina khangnariba experiment asigi matangda mayamgi interest oigani khanduna semjaba video ni aduna mayamsu video asi loi faw yingbiduna kari karama makangi experiment no haibadu akoi punna khangminase अनि सुब लमजाउ हरकिबा मतम से सेप्टेम्बर 1 1939 दगे सेप्टेम्बर 2 1945 फावबा मागी ओइबा ग्रुप अनि तोंना खाइदोक्तुना लांथिरनखिबा मी ख्वाइदगी यामना सिखिबा मियोबगी हिस्ट्री दा मुटलबदबा डिजास्टर अमखकने लाल हाइबसितबु अमना अमबु ngamdaba honaba हाइबसे मसाना ताबने 1942 जयेसदा हिटलर ना पृथ्वी पुंबा की मखादा थंबा ngamnaba यामना पावरफुल ओइरबा माइटी कैन डिवाइस नत्रगा वंडर वेपन गुंबा पावरफुल ओइरबा खुलाई अमा साबा ngamlagadi mahang khanjariba nungjariba sing ase tungulani khalakpadagi mahaki scientist singa wonder weapon sanabagi wa khanaba haurakhi Hitler amadi mahaki officer sing mighty can evidence थाइनगी मतमदा वारी ओइना लिनाबदा यावबा पावरफुल ओइरबा खुसु खुलाइसिंबु लई हाइना थाजबा मिसक ngakतनी हिटलर गे मतमदने होलो आर्ट की चंगफम आमदी पावरफुल ओइरबा पोसकसिंबु तीबगी एक्सपीडिशन कयामरुम चथा हलमीबा जर्मन गे नाजी साइंटिस्ट सिंगनसु ममांग तक्तसु आमदी मतुंगदसु अमुक्ता उररोइदबा टाइम मशीन गुंबा पृथ्वी की ग्रेविटी बुथुवाइदुना पाइबा ngamgadaba amade matamgi khongjinbu puningba maikaida puduna yenabusingbu losiningba matamda losinba ngamgadaba yamna powerful oiraba flying object ama sama ngamlagadi पृथ्वी पुंबा जर्मन की मखारा थंबा ngamlagani khanduna the bell natraga die clock haina khangnariba sacred experiment ase pangtholkibani masigi nazi की bell की shape manba anti-gravity flying object asi fit taragani thoi wange aduga mahaki diameter sina fit mapan ne nazi ge scientist singna ahanba wonder weapon asi sanaba honabada mai pakpa ngamlam khide kona thangda nazi ge civil engineering project singda amadi sacred weapon sabada achoba thodang loriba has camler ge idea ge matung inna matami khongjembu hongamam ngamgadaba flying object asi sanabagi experiment matang tawba hawrakibani Hans Kemmler haiba misaksina Hitler dagi faw hena Sathiba helame mahangna sathi reba concentration camp kayamrom saduna ani suba lanjawgi manungda lanpha singbu yamna otpi naibirame mahangna saramba ख्वाइदगी साथीबा concentration camp ama pallabada Auschwitz concentration camp asi panba yai Bell natraga Diplo haina khangnariba anti gravity flying object asi kayamu powerful oiba mongda sarambano haibadu aikhoi khangminase haujikki matamda akoina sirinariba fighter jet asidagi faw henna 2 height speed ki ayangla paiba ngamnaba counter rotating cylinder sing hablamme aduga mercury haibadi quicksilver machugi highly radioactive carrier sing puthukpa ngamba unnamed code serum 525 mo flying object asida haptuna yamna sathiba makangi khulai ama oiriba plasma weapon sisu diplo anti gravity flying object asida install tawsalamne amasige radioactive oiraba reasina yeknaba singbu ufulngumna mangan khinabani
1943 anti-gravity flying object asi saba loiraba matung lanphamda sizinaba yanaba ahanba test tawringai ikang khangodana ayengbasingi memangdagi mangkhibane. Mangumlaba thawdoksina Nazigi scientist amadi Hans Kemmler masa phau angakpa akiba phawankhi. Bell project maraibu thian khiba amadi Hans Kemmler ga soibasi masinane. Mahangna sariba anti-gravity flying object asi yengnabasingna kapthakhiba thugaikiba ngamkhibasu yai hena khalakpadagi time machine ngomlaba device ama hapsenduna matamgi khongjenbu kharadang oirabasu honganba ngamlagadi yengnabasingna kapthaba thugaiba ngamlaga khanduna amadi secret program asigisu mahi yalagani khanduna time machine ngomlaba device ase hapsilubadagine. Hainaba lay chaning malasu letna to'i. Malengi ani subala zawlwekraba matung atiya mathakta yamna strange oiba belgi sep manba flying objects sing amuk atiya mathakta paidun leraba thingnabagi report sing su matang tongnarakhi. Bell project asi tasena maktokhi makhoi mami mang ohowi haiba nyoi kharasu eyewitness oina tongnarakhi. 1983 chahi sida Soviet ki plasma scientist G.N. Prolog ka German ki professor Baron Manfred ka interview amada unaba matamda Professor Baron Manfred na the Bell project asi tasena maktokhi masamaksu experiment asida saruk yakiba misakni haina thongdorkhi. Professor Baron Manfred German ge secret weapon sabada amadi nuclear programming singda yauba scientist amani. World War II gi matamda Soviet landmina fajinduna lanfa amagumna thamlakhiba misakni. Aduna mahangna phongdoliba wafamse tasena achumba oirambasu yai. Bell project natraga daiklo haina khangnariba experiment ase tasena mo pangthokhibra natraga rumor signa tonga sandolibra haibado amok khangminarase. Poland journalist Igor Witkowski amadi military journalist Nick Cook makhoi anina miyamna hainariba Glocke Experiment ase tasena muktokhibra haibado khangnaba thijilubada experiment ase Berlin gi charity hospital gi basement da anti-gravity flying object ama sarambagi documents sing amade Hans Kemmler gi room dagi project asigi transcript khara phanglakpasina secret experiment asi tasena muktoki haibasidi chumle. Experiment asi soibadagi plasma weapon gi rena German gi lani homfurombusu upul olhanki haibase mayeksingna khanglakhi. Argentina gi economic ministry na so multi-engine German aircraft Bell project tasena muktoki haiduna 1993 da declassified tokhrobani. Hitler amadi Hans Kemmler makhoi aniga loinana Nazi gi high-ranking officer khara World War II loigadaba noma watlingedagi ngasi phawba thiba khamdana leiribani. Makhoi gi dead body na chingba amata ngasi phawba phangdribani. Hitler amadi Hans Kemmler makhoi na hoji phawba thiba khangdriba amadi makhoi gi dead body na chingba amata thengnadriba sigi maramda oithokpa yaba theory ani khatang lei. Ahanba theory da Hitler amadi Nazi kanguna tawriba Glocke Experiment asi maithirakpadagi malengi ani suba lanjao sida makhoi soidana maithiragani haiba khanglakpadagi Hitler yauna Nazi gi high ranking officer kharaga loinana agartha hairiba hollow art ki mafam sida changjapam lodun leirongani. Aikhoi gi Prithvi solid sphere oiramloi Prithvi asigi mayaida ahoba pham ama soidana leirongani. Hairiba ahoba pham sida yamna advanced oiba amadi powerful oiraba civilization amagi new account ama soina lerongani haina lai haktataki fau thazana aduna laklabani. Maram aduna masigi theory sisu thazaba yai maramde Hitler amadi maki high ranking officer sing maitikan evidence thainagi matamda wari oina linabada yaubu mafam singbu lei haina thazaba misak ngaktani. Maram aduna hollow art ki changpham oirangani haina mayamna thajanariba Antarctica da hollow art ki changpham thibagi expedition kayamamsu tawrongkhibani.
ꯃꯁꯤꯗꯁꯨ ꯅꯠꯇꯅ World War II ꯂꯣꯏꯔꯕ ꯃꯇꯨꯡ US ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯤꯠꯂꯔ ꯁꯤꯗ꯭ꯔꯤ, ꯍꯤꯠꯂꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯂꯣꯑꯥꯔꯠꯀꯤ ꯃꯐꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯠꯂꯔ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯑꯣꯏꯅ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯑꯣꯄꯔꯦꯁꯟ ꯍꯥꯏ ꯖꯝꯞ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯅꯆꯤꯡꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯗꯅ ꯍꯥꯟꯁ ꯀꯦꯝꯂꯔꯅ ꯂꯥꯟ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ, ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯪꯗꯨꯅ ꯗ ꯕꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯁꯦꯝꯄꯜ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞꯁꯤꯡ ꯑꯃꯦꯔꯤꯀꯥꯗ ꯄꯤꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯅꯕ ꯐ꯭रीꯗꯝ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯁꯦꯝꯄꯜꯅꯆꯤꯡꯕ ꯄꯨꯝꯅꯃꯛ US ꯒꯣꯚꯔꯟꯃꯦꯟꯠꯇ ꯄꯤꯊꯣꯛꯇꯨꯅ USꯅ ꯃꯍꯥꯛꯄꯨ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯌꯥꯝꯗꯤ ꯊꯤꯑꯣꯔꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯊꯥꯖꯕꯤꯕꯒꯦ? ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯅꯧꯅ ꯍꯥꯡꯖꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯛꯄ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯃꯌꯥꯝꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫